ꯊꯝꯖꯔꯤ ISTV की पाउमियंग ताबिरिब सिंह तराम न उक्सरी ngasi maroi bapauda June thada loisingani haikiba City Convention Center amadi Khumala Park Interstate Bus Terminus October tha yauraba phawba mapung phana loising ngamre hoju pau sadon pizari Works Minister Dr. Ratan Kumar na ISTV News gi kuthangda praja singda thajaba pikiba wafam thabak to onthok pangamre matam gi oina praja singda thajaba pirabara haina miyam na hangnaragli hiramsida paudamama Satkiba May Thagi Tang Kungani Toida, Works Minister Dr. Ratan Kumar na City Convention Center Amadi, Kumalampak Interstate Bus Terminus, ISBT asi, June Thada Bapung Fana Simjin Balusilagani Haina, ISTV News the Fondo Kravasu, Nasi Pabalusin Bangamdre. July Thada Pangtokiba Assembly Session da Kumalampak Interstate Bus Terminus asi, Sadamar Fudrani Pan Luisile Haina, Works Minister Dr. Ratan Kumar na House the Thamkrabani. Aduminamak, ISTV News ki Kambu Amana, Ngarang October ki Tang Taramarida, Bus Terminus Amadi, City Convention ki Fibam, Satuni Yang Siluba Matamda, Minister na Haikibo Wapamga, Kenabakia Lairam Ki. Kumalampak ISBT asigi Fibam di Nomonomogi Soksilakli. Idam Nala Amadi, Laimagi Fibam Ningtina Simjin Bidabana, Tau Puba Gari Kiana, Taudok Tobzin Taubuda, Achoba Kom Kia Laire, Masing Yamlaba Gari Toba Musingi, Laifam Chapam, Amadi, Kong Hampam Natimba, Ningtina Tambidabana, Yana Bamong the Lisin Badegi Nomonomogi, Fibam Sokson Behenzilakli. Mafam Kiada among Asoy Amadi Fataba Polom Kiana, Pumsai Sare, Mapu Pandabaga Chapmanare. Sarkar na Satari Bathongbu, Gari Tauri Bamioi Kiana, Penadre. Apoina, Matiksa Basada Budi, Apoli Litin Laitre, was it Apoi Little Letramina, or the Awab Karino Bado? Tamama Port Mayamdo, Manipur Minister Sengoira. I actually Sengoira. Yes, I can not put a total and give me now. I just Sengoira. Atubuma Tamda Sigi. ISTV level complex manungda hinemen develop high na ba mani mo litin na hoi ka taru pa me ba Kumalampak Interstate Bus Terminus Harabasu Mafam Asidi Hauzik Fawbagi Oinadi Tau Puba Gari Singi Tampam Oiduna Lady Amarumda Palace Compound Labor City Convention Sangaki Bachahi Ani Helagloba Fawba Mapung Fana Simjin Sajin Baloidre Mafam Karada Sekai Bafawu Yaure Sangaki Bachahi Ani Helagloba Fawba City Convention Singasi Fawba Manipur Miyamna Season Naba Fangdre ISTV News na Miyamda Uchariba ISBT Kumalampak Amadi City Convention Gi Oiriba Fibam Asina Mayek Seng na Takle Madude Works Minister Dr. Ratan Kumar Miyamda Piki Bathajabadu Nasi Fawba Thabak Onthok 3 Haibadu Mayek Seng na Takle Miyamgi Mapi Mapani Hainari Balusting Basina Matam Gi Tajaba Piduna Miyambo Apang Basidabara Haina Miyam na Hangnarakle Fibam Sida Chief Minister Okrami Bobina Mityang Sangbiba Miyam na Pamli ISTV News Gidamak Cameraman Konsum Ziban Amadi Aikogi Paumi Michael Zitkaloina na Paudam Jariba Sunil Kumar ISTV News Imphal Low Ubalo Raba Matunda Aremba the Hanguna Lady Volopum Singbu Asangba Labuk Ohenaba Amadi Junjak Mipal Tang the State Nama Ohenana Honabada Barley Tabana Chauna Mateng Ohengadoi Hiramski Matanga Paudam Amam Lamdam Sigi Apunba Lofam Sada Marpugi Sanga Kungi Loro Matunda Lofam Sing Hang the lady Film Masidi Kanaba Amadi Chinjak Mipal Tang the Navi Panamda State Ki Agriculture Department Paikalopa Akanava Torang Amoina Barley Taduna Sang to the Mai Papangamle Hiramasi Matanga Mai Pak Farmer Amadi State Ki Agriculture Department experts in Unadana Wai Hanazawi Pogam Tamjeri Jose Expertagi Kanjan say Barley have a Sikaino Adwa Mahasim Matokam Taga the Habidi Matan attendant Natamu Barley have a Kogi Gihuga Chamanaba Aduga Gihuga Matamamta da Taviaba Nitam Tagi Yamamaru India Yamamaru in a Tanava Kogi Kobamani Adamasi Kogi Magi Nutritive Belu Yamley Barley say Atopa Karikari Potok the Sine Aduga Manipur Dana Karikari Potok the Sinaba Yagada Hibadu Sutamio Barley say Maruina Kogi brewing industry have the whiskey gumba Adegi Biar Gumba Adugumba she Shumba the Maru in a season under Mashi Akogi Manipurgi context the Hajar Gadi Kogi traditionally Wena Kogi Manipurgi Kogi you Shumba the season riba Kogi Chiang Mayamse Mashi Koina Balisina Paksana Taraga Longi Singsina Masagi Baligi Potokse Putuaga Masagi Mashi Sinoina Chiang Muta
ꯑꯩꯈꯣꯏꯒꯤ ꯕꯥꯔꯂꯤꯁꯤ ꯁꯤꯖꯤꯟꯅꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯦꯡ ꯄꯨꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ 6 lakh metric tonꯒꯨꯝꯕ ꯁꯤ ꯆꯦꯡ ꯄꯨꯊꯣꯛꯏ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯑꯅꯤꯗꯤ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯃꯤꯡꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯌꯨꯁꯦ ꯌꯨ ꯁꯨꯡꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯆꯃꯥꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ Manipur barley thabagi wakhalon ase agriculture department ke deputy director su oriba seed analyst khaidem mohendro gi lamjing makhada chatharak pane hiram siga mari leinana mai paklaba farmer amada matokam barley thabagi amadi kari awana thengnabagi haibai matang su pawnam lobise hojik farmer gi khangjari ningi base barley thabada kai awana thengnai matokam thabagi habida takpi law lok khraba matungda labo si yam hangduna leiba maramna amang ba mayam adu ubadagi agriculture site gi hoi chalaga hangjaruba matamda barley si tharaga changyeng tawse haina haibirakpadagi khoi changyeng adu tawjabani yam thuna hawba poni yamna seba changdaba adugumba pambi makhal amani barley dege andro mai da kari ahen puthok pangami akhoi ge andro dadi cheng sungambadu hujikti barley thorakpadagi barley na mahu chiraga yu asi thongjare mapandagi la iba cheng asina thongjabani adubu hujikti barley thorakpadagi mapandagi lauriba cheng asi barley na mahu chilaga khara makhai di kanbanga mani haibsi ai thajabani maitai jamang asina sungba yudagi barley dagi thorakpa yu asina sungba yu asina kanaba yam heli yu pothok siso yam heli hanagi akhoina sungiba yududagi barley dagi sungba yuna kanaba yam heli pothok hena thokpa profit yamna leiba adugi damakta khoi barley mathangi chahida su thajabagi plan adu sum leijari barley si mathau karamna thagadage barley si koigi ningtham thada thai koigi october gi first week tagi october gi last week tagi na january gi first week phoba thaba yai masi barley si koina yamna leibak si yamna kuptraga su di koigi tractor na lawol ani rakumba hekta khoiraga hekta thajanbada hekta yamna haidi yam line hobung amba adigi isingsu yamna darkar leitaba adigi ma se koigi gehugumba adigi atopa crop singna thabada pangaroidaba mafam sida ma di hekta hobung amba aduga hekta magi mahaisu hekta lokpang amba adugumba yamna kare haini koigi mafam chada mafam da thabada hekta lokpang amba adugumba kainoni crop makhalamani kungi lorok loraba matungda tha taru hangnuna leiba lofam singda miyamna paksana barley thabiduna lomi singi economy hengalhanba amadi state ki economy hengalhamada mating oibana natana state asigi chinjak thami pal tangmi samisat kon mangamgani haibasi expert singna pirakpa mochingni nawba khorak pangolona na pogdam jaiba richaranjan andro infalis anoba education ki kanglonda lambam sigi mahiru singbu anoba wakhalon pinana bagi padamda SCERT government of Manipur na continuous comprehensive evaluation ki matangda numit nini gi oiba Manipur da leiba private school singi oza singi oiba khanaba oza yankhai gi workshop ama SCERT ki conference holda pangthokiba aduna CCESC karino masigi pandam amadi karamna school singda thabak oina pakhat kadagi haibadu chapchana khanglagani haina all Manipur recognized private school welfare association impal na thadrok pachero lamana khanglagli council of higher secondary education Manipur gi staff singna changchaliba siswak strike asisu mahiru singi yanglaga handuk nanawa association na appeal torokli paugi marakthana break amatang lobinase break matung damu kana taram noksari miyam gi hakpu sel na leiduna mikhalda mai pakani khaliba congress party yanglam kendra gi marki mikhalda miyam na para tambirasi haina BJP Manipur unit ke president ti ai sawbana si party asgi office ta pangthok pa permission ga unaba bada phongdokre party gi general secretary Asni Kumar amadi media in charge Basanta Susaluya ki ti sawbana congress pu maral kaya si bo phom sing phongdoke deputy chief minister na artist singbu hanthana yengbagi wangang khudakta lepkadabani BJP sakarna wano polam damda film institute hangani harabasu state ki congress sakarna thabuk lokhatabasi artist singbu hanthana yengbani haiki national film institute sara takai north eastern ni having film namnani tower area da namnani lokhokra takai di sering tahu akas tabina adui mathanda Meghalaya Chief Minister Laga Lambirage, Takoida view had a big Meghalaya Chief Minister Chan Bora, one only. A going Chief Minister Makotuna, Machin put the artist Toy. Tali Manipur Pradesh, Padana, Pradesh, Bijipina,
film kaya marunda national competition da international da tangga Manipur da thambiwa akan machi ile takshali audiso film institute Manipur da thamgani haina ai thaji baru takshali mahakna makha taraduna sana khonabagi lamda Manipur sakana sel matik chana thadadabana state asige sanaroi sing maning halakbi BJP na lusangba NDA sakar gi matamda state asida yogudaba railway project amba khoina packet pani haibasi ikaiba pui BJP gi mirep dhanabirbu mikal asida mai paklabadi khwaitigi matik chaba MLA oigani haki CM dagina laire ohunku laire MLA manunda khwaitigi powerful loiba or labor MLA Moigani, Madam the Center, Loinamok Ministry Punamaga, Yahana, MLA in a Loinamogana, Ivatagani, any monthly were all, we have a person that leads up on my. They should have put the already now welcome to the monthly and woman at the other. I don't put the signature of Bahana, so one way we are coaching team, the water and calling. Yang lambu Congress ke mihu thagalakte haiduna sai trawamdo state asida government pariba Congress na kariguma support thorangi thabak amata packet pidaba asigdama para tambira si haina MPP gi president and Sobha Kiran na phongdokre party asig office ta pangtho papawgi mifam amada mahna makha tarduna yang lamgi khoidum pat amadi pumlen pat ngasi pawba samgat pidana thamli Congress ke shasan India gi miyam na pamdre haibasi handak pangtho ki Lok Sabha mikal da miyam na piki warai aduna sakini state asibu support pawon ba puraksi harbadi regional party pangal kakanan ba mathau tai haike Manipur da asfada awa ana te atariba si moi di lak tawni na ko di mamang du mong di de Rajiv Gandhi ki mamang da Sonia Gandhi ki mamang da Rahul Gandhi ki mamang da lu mo tu te hoji ma ya nam kendra gi maya ide le ba pumlen part khoidum part se atai part ka manat re Manipur da le ba lampian part yaral part poiro part waithau part charang part kai sham part mayam se ka manat re When Punun, and there was a Pumlen part, Kedum Pasna, Sinam, Sinamata. Adun Udabanina, Adun Congress leaders in the Mamung the Mungdi. Makogi Mamung the Mungramina, policy program, the half track. Makogi Mamung, then was in welfare scheme of Pantuji. Khongman zone 1 dagi mima nadribi nupi amabu kayarak hana izat mahali haiba lekai adu da leiba nupi masa adugi mapal thokpa sahi yakema rom surba SS Dizamani Sarmigi Yum Ngarang Nubidang Miam Horatuna among the to uncre. Amasung Imung Bumba like I get down to Pahina Warep Locre. Nupi Masa Adugi Mamabok Sri Mayum Ina Kumbina Tasigi Tang Ani Amasung Ohungi Lona Bahinda Kongman Zone Wanda like I do that board like Kurumbagamari Lenina Torum Pangtoki Nupi Masasina Yengba Toluragan Nongai Batung Pung Anirom Taba the Yum the Talak Lamba Amuk Toki Vadagi Hanjil Lectuna Quotinar Kivini Tang Marida Nupa Amalaktuna Nambol Matram the Lady Hina Pau Pirabadi Chatuna Lorui, Mark Masa Soktaba, Chauta U Habaya, the Badi Temduna Wahangda, Marki Makura Tokpa, Yumlon and the Lady Dizamni Sermon of Haduna Puraga, the Piobiz at Mahanmani, Haiduk Labadi Hatkani Hana Kumbaki, and the Getodo Asana Hanwanate, Mamang the Sukarak is at Mahan Bikre, Medical Sayang Tobasu is at Mahan Bikre have a Kamangamle, Mustagi Ngarang, like I give me Pampang Tokuna, Imunum Pumbalaka get Tanto Pahana Wadi Blowni, Todo Sibu, Yaning the Pondokuna, Common Zone 1 Gimera Pibisunasu, Wakam Pum Satakre, Luna, Dizumani, Imung Manung Pumba, like I know boycott Tori Harry. Adagi Masi, Dang Tato Gamagi Matuma Satamba, but seems so for Yaning Dre, Madam D, Kaidino Hardy. Magi Matuma Sale Bataragadi, Mano Madi, Soitanama, Sangapam Lawakini. Adama among La, Tanale Taragadi, Housing Masi Haiba, Kogi Angang Masasa, Toiba Todo Watoke, she Gumba, Samasamo, Tolki Bayana Lady, Kogi, Common John Wansida. Aduna Masi, Koi Amohana, Masi Lekaisida, Lemina Bamdre, Lekaisida Magi Masaki, and Amtra Yingdre, Aduna Koina Mabu, which is Supagi, or Namasa, Kogi, Common John Wansida, boycott. Levaki, Awang Mataki Mipam Amana, October Taramato Emusung Taragani Toida, Director, Language, Planning and Implementation Galoshanda, Manipur Board Kimite Longi Tamnaba, Lyric, Mahigi Takna Mapal Suba, Amadi, Tara Super Class Ki Lyric Sinda, Hana Lonyan Yorumbadu, Lexicon Commitina, Lokto Kibagalona, listening to Taraga Mangatagidi, Lonyan Season Nadaba, Hana Yanakiba Dugi Matang the Kumna Kanakre, Lexicon Commitina, Lonyan Kanduk Laba, Class 9 Amasung Tian Gilarik, Makum Singasida Sulunyan Yahondaba, Haina, Amata Oina Yanaki.
लिसिंग अनि तरा का मंगा दा तमगदोरिबा बोर्ड की क्लास 1 दगिन 8 फावगी लारिक सिंदसु लोनयान याहुंदनरबा हाइनसु अमतो ने यानकी लिसिंग अनि तरा तरुक फावदा लमदम सिदा लेरिबा यूनिवर्सिटी की थाक फावदा तमनब लारिक याउना आइबसिंग पुथोकलिबा लारिक सिंगना लोनयान याहुंदनरबा होनाहनबा हाइनसु वारेप लौखै अमुकन ब्रेक अमतंग लोगदस अमुकन तराम नोक्सरी इंडियाना मणिपुर बु लौसनखिबा नुमित अक्टोबर तांग तरागा मंगा बु यानिंगदबा फोंदोक्तुना कोरकोमना नुमित सिबु ब्लैक डे हाइना हौकिबा हिंगोंयाइदगी कौकिबा पुंग तरागा निपान गी जनरल स्ट्राइकना मणिपुर की मौसा की पुंसिदा चाउना कायबा पीरे जनरल स्ट्राइक असना मरम मोइदुना लंबीदा गाड़ी सिंग चेनखिदे कैथल सिंग कानखिदे दुकान सिंग थोंग लोनकी अनायेक लाइनिंग लाइसोन चिंगबदी जनरल स्ट्राइक असदा कोमथोकी पुलिस ना पामदोबा थोदोक थोक्तना नमा ngaksange thabaksu lokhatki कोरकोम कौकिबा जनरल स्ट्राइक असना थौबाल डिस्ट्रिक्ट सु चाउनो ममिता की लंबी द गाड़ी चेनखिदे दुकान सिंग थोंग हांगनखिदे नेशनल सैनिटेशन कैंपेन के सरुगम ओइना मियाम के खोंगसत अमा उखुल सखरे ताकुल नगालुम ग्राउंड अमसुंग हुंदुंग जंक्शन दगी हौकिबा खोंगसत असना मिनी सेक्रेटरिएट कैंपस द थुंकी थोमस द पीएचडी उखुल नेकुंजा सु सरुक याकी मियाम द सैनिटेशन के अवेयरनेस पीबा स्ट्रीट प्ले अमसु उतकी कैंपेन असि अक्टोबर के तांग कुलुम द पावर सथगनी हारी उखुल की डिस्ट्रिक्ट असिदसु लूना नाना लेबा हचांग नाद येकन लेबा हाबिसिना अखोइगे लंथुम प्रॉपर्टी एसेट ख्वादी हेंबनी हाबदो फ्रुक्चरी थैंक यू वी सपोर्ट फॉर भारत मिशन हौजै लोशलकदा मरोइबा पाव अमुकने पिजरी जून थादा लोशनगनी हाकिबा सिटी कन्वेंशन सेंटर अमदि कुमलपा इंटरस्टेट बस टर्मिनस अक्टोबर था यौरबा फावबा मपुंग फाना लोशन मंगमदे ISTV की पाव में ताबिर बसिंग अमुकन खुंजरी